ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯗ NPOꯅ ꯀꯥꯎꯟꯇꯔ ꯕꯟ ꯇꯧꯔꯛꯄꯗꯒꯤ ꯀꯣꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯐꯣꯡ ꯚꯤꯂꯦꯖꯗ ꯀꯨꯀꯤꯁꯤꯡꯅ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯛꯄ, ꯄꯣꯝꯄꯤ ꯄꯥꯝꯕꯤ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯀꯁꯣꯝꯗ ꯂꯨꯆꯤꯡꯕ ꯖꯦꯂꯤꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ (ZUF)ꯅ ꯊꯥ ꯑꯁꯤꯒꯤ 16 ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ (COTUꯅ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯍꯖꯥꯡ, ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯅꯍꯥ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯒ ꯆꯪꯂꯛꯄ ꯒꯥꯔꯤꯁꯤꯡ ꯂꯝꯈꯥꯡꯗ ꯄꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯀꯣꯇꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯕꯒꯤ ꯃꯤꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯃꯤ ꯄꯥꯏꯕ ꯄꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯍꯟꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯇꯉꯥꯏꯐꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ (FFCC)ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯋꯥꯐꯣꯡ ꯈꯨꯟꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯑꯃꯠꯇ ꯃꯩ ꯊꯥꯈꯤꯕ ꯂꯩꯇꯦ꯫ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯂꯧꯇꯥꯡꯁꯪ 3 ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯇ꯭ꯔꯁꯠ (COHR), ꯁꯗꯔ ꯍꯤꯜꯁ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯀꯣꯇꯨꯅ ꯀꯦ ꯁꯣꯡꯂꯨꯡ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯈꯨꯡꯒꯪ ꯅꯠꯇꯦ, ꯈꯨꯡꯒꯪ ꯑꯃꯠꯇ ꯃꯩ ꯊꯥꯈꯤꯕ ꯂꯩꯇꯦ, ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯟ ꯄꯤꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ (ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯦꯛꯠ, 1953ꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 10 ꯂꯩꯒꯗꯕꯅꯤ꯫ ꯀꯦ ꯁꯣꯡꯂꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯗꯦ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯒꯦꯖꯦꯠꯇ ꯀꯦ ꯁꯣꯡꯂꯨꯡ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯥꯒꯥꯒꯤ ꯂꯝꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯂꯧꯇꯥꯡꯁꯪ ꯈꯔ ꯁꯦꯝꯒꯠꯂꯒ ꯈꯨꯡꯒꯪꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯀꯨꯀꯤ (NP) ꯃꯅꯤꯄꯨꯔ (ꯀꯤꯝ)ꯅ ꯑꯄꯨꯟꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ (COTUꯅ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯒꯥꯁꯤꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯥ-ꯂꯥꯏꯌꯦꯡ ꯑꯃꯗꯤ ꯑꯇꯩ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯑꯄꯟꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NPO)ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯣꯇꯨꯒꯤ ꯕꯟ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯣꯛꯇꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯦꯡꯂꯒ NPOꯅ ꯈꯨꯗꯛꯇꯒꯤ ꯀꯥꯎꯟꯇꯔ ꯕꯟ ꯇꯧꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ NPOꯒꯤ ꯐꯤꯔꯦꯞ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯐꯪꯕ ꯄꯥꯎꯗ NPOꯅ ꯀꯥꯎꯟꯇꯔ ꯕꯟ ꯇꯧꯔꯛꯄꯗꯒꯤ COTUꯅ ꯕꯟ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯗꯥꯚꯥ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯀꯟꯕ ꯉꯝꯗ꯭ꯔꯦ, ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ CM ꯃꯇꯝ ꯁꯥꯡꯂꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M.K. ꯁ꯭ꯇꯦꯂꯤꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯆꯩꯊꯈ꯭ꯔꯦ꯫ DMK ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯇꯦꯂꯤꯟꯅ ꯍꯥꯏꯈꯤ BJPꯅ ꯂꯩꯉꯥꯛꯄ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 200 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3,000 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ, ꯃꯤꯑꯣꯏ 1.5 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯛꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇꯦ꯫ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯁꯨ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ BJP ꯂꯩꯉꯥꯛꯄꯨ ꯗꯥꯚꯥ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯅ ꯁꯩꯊꯥꯔꯗꯨꯅ ꯁ꯭ꯇꯦꯂꯤꯟ ꯍꯥꯏꯈꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯥꯛꯂꯝꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯥꯛꯂꯝꯕꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛꯀꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯗꯨꯅ ꯂꯩꯔꯨꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯈꯜ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯒ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯝꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯃꯥꯡꯑꯣꯏꯅꯅ ꯑꯈꯟꯅꯕ ꯋꯥꯍꯪ ꯈꯔ ꯍꯪꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯄꯥꯎꯗ ꯗꯤꯜꯂꯤꯒꯤ ꯃꯃꯤꯡ ꯏꯟꯗ꯭ꯔꯄꯁꯇ ꯑꯣꯟꯅꯕ ꯈꯟꯅꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯗꯤꯜꯂꯤꯒꯤ ꯃꯃꯤꯡ ꯃꯍꯥꯚꯥꯔꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯟꯗ꯭ꯔꯄꯁꯇ ꯑꯣꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ BJPꯒꯤ MP ꯄ꯭ꯔꯕꯤꯟ
Khandel Walna Pukhalakpu Wafam asi Tabak to Ontong Naba Mari Lena Singna Kana Nainari. Hiramasing Matang the historian Amadi scholar Singna Tongan Tongan Masing Pinergli. Mioy Kana Lengaki Taurang asi Taram Okpatar Sukanagum Kana di Indeprastagi Chapsaba Mapam Jenaningai over Piba Mamda Lady Bana, Lady Bamaramna, Ming Ona with Tarang si Kongpam Handokadabani Hairi. Paulo in a city Manipuri Pop Pizza Matang Silo Sinjage, Mapunam Senesibun Shibun like share, subscribe to some view. Thank you all.